Ngarang Manipur High Court ki Justice K.H. Nobing ki single bench ki ruling amana English ngani tara-tara pangtok kiba Manipur Legislative Assembly ki mikhalda Congress ki ticket mai paklaga BJP te yauksin kiba MLA tarek ki mayokta Speaker ki tribunal da tha kiba disqualification casing adugi aroiba wayal ama laktok triba phawba MLA tarek mak Assembly sangbada athingba thamkre MLA tarek ki mathakta tharakiba disqualification casing aduga iroinana Congress ki ticket mai paklaga BJP ki anoba lengak ama sembada minister oina wasak lokiba T.I. Syam Kumar ki mathakta MLA K. Megachandrana disqualification case ama Supreme Court file toki Supreme Court na Syam Kumar ki mathakta tharakiba special leave petition aduga mari lenana takiba while amada Manipur Assembly ki speaker ki tribunal da panduna leriba disqualification casing tha ahungi manungda loisingadabani haiba directive piragasu speaker na MLA tarek ki mathakta tharakiba disqualification casing adu loisindana thamlakpadagi Congress ki MLA tarukna Manipur High Court ta MLA tarepu disqualified tawgadabani haiba writ petition file tokibani Court na paliba wafam di haujik thorak riba sayenaba asi speaker na maram chaba matamgi manungda phirep lawraktabadagi thorakpani maram chaba matamgi manungda speaker na phirep lawramlabadi sayenaba si matam chana loisilamba yai amadi pamdaba mawngda court na khut thingjilibasi thohanlamdaba yai Manipur Assembly ki haujik leriba tam asi loigadaba chahi ani fadre speaker na petition sing asida athuwa matamda phirep lawdrabadi casing asi loisandringai gi mamangda tam loibana hankiba yai matam aduda petition sing adu tharubagi mahi yandaba yai amasung file tawrubagi wahanthoksu lehendaba yai hairi handaki case asida court na piragriba while asi India gi democratic system da yamna wahanthok leibani haina lawfam toi court na hairi basi house ki mahut sinba oibata natana quasi tribunal gi mapusu oiriba speaker gi thabakta court na khut thingjilloi adubu speaker na constitution budi kanthok laga chatpa yaroi haibani haina lawbasu yai lagliba wahangdi handaki thokdok asida speaker na mahaki thawbam thokpa thokdang pangthokidabra pangthokidagana mahakna karamba phibamdagi pangthokidabano haibasini speaker na mapung oina pangthokadaba thokdang asi supnagi tara suba schedule na piba pangalgi matungina while pathap chathaba khak natte house amagi thabak thoksil chatnabi amadi ching lemba ngakpagi mathogi mathakta speaker amagi thokdang asi while thokda chana kanglong kaya yengsinba amadi sem sabaga loinana house pu paring chumna mathok tohonaba lamjingba su yauri House amagi thabak thorom chathabagi matangda speaker gi warep na aroibani mangna lobo warep sing punamak ingadaba amasung chatnabagi mathakta mahaki firep sing asi irai laina singnaba yade house amagi apunba khonjel gi symbol speaker na oiri malem gi thakta mahakna house amagi amata ngairaba mihutni adubu speaker na political oiba michang mikhai naina thabak tawre haibagi wathok toina lakli Jagjit Singh versus State of Haryana case ki wilda Supreme Court na hai kanagumba speaker amubo atamnana maming panduna mahaki ikai khumnaba soknaba tawdragasu leibak asde ikui kuidriba matamda thokiba thokdoksingna amadi political manba mongda speaker kharana mawonda piba wayanba ngambagi sakti da lowa warep kharana speaker na michang mikhai naidana thabak tawri haibagi thajanaba adu chingnahanba phibam amada lehenbagum tawre kari maramgi damak speaker na taiwanaba mongda thabak tawri bano haibasi khangbada thoidokna ludaba wafam amani Kihoto Hololhan versus Jachiluhu and others case ta Justice J.S. Barmana piba mota speaker na house ki mapu oiba asi house adugi masing yamba kangbu na sogatpa amasung mahaki pham adu pubagi matamsu kangbu adugi thabak tawbagi matanga manabana mahakna masing yamba kangbu adugi apamba aningba matungina thabak tawnaba honaramgani haibada thoidokna henjinba oigani ningdi haiki Haujiki matamda speaker amagi political commitment asi pham asi pairiba misak adugi lichat sajat wangang sangang na lepagum tawri speaker amana michang mikhai naifam thokti haina launaragasu speaker na mahangna yaujaba political party aduga mari leinadana michang mikhai naidaba mongda thabak tawrakani haina hekta thajarubasu yadri India da Mikhal Pangthokpagi mawong amasung chanabina speaker gi office ki saktambu matau karamna mahaki matik mangan manghandana ngak senduna thamgadagi haibagi kanglon leitaba maramna speaker na political party amagi member oiba toktabagi chanabi leiri House amagi masing yamba mihut singi saugatpa phangba misak amabu speaker khanbagi chanabi leiri speaker khanbagi Mikhal Singh ayamba matamda house aduda amata oina yanaba asi tangna thoi speaker gi phampari ba misak amagi constituency da atopa party singna mahaki mayokta mirep adum thadokli mahangna Mikhal da mai paklabasu speaker phamgi damak amuk anna Mikhal thengnari mating leiba institution amagi khudam asi michang mikhai naidana maning tamna warep loba ngambaga yamna mari leinai taksinba amadi khut thingjinba yauduna thabak toba ngamba matamda tawriba thabak aduga loinana thabak townaba sakti piriba constitution adugi mamal khangi masina pham puriba misak adubu kathokpa amaga loinana thabak toba ngamalle maram maduna matam gi matung ina speaker gi sakti da hongdok ongjing tawbagi mahutta speaker gi office ki thabak machat amasung thabak tawbagi mawongda mapung phana achoba ahongba purakpage tangai phadaba leire
अनौब थौरांग अमा ओइना कनागुमा मिसक अमाबु स्पीकर ओइना हेक खनबगा महांगना यावरिबा पार्टी अदुगा मरी लेनबा पॉलिटिकल की थबक थौरमसिंग अमतगा हाउस की मनुंग अमसुंग मपान अनिमक्ता मरी लेनहंदबा यागद्रा हाइबसिसु खननिंगाय ओरकले।